Lakhipur online putok saba Mars ki tang tara taret nongmaijing numit ki Khomjinba Pao tabirasi ahan bada marui ba Pao Lok Sabha Mikhal tangkak taret thokna April ki tang tara mapan dagi hauragani result na June ki tang mari da hidokani WMC ga kusam laduna kasar gi naidol khungang da maipak na nga yokpagi project ama paikhat na ba semsa khre kumja asigi oina saroi chaktha pituna lamtai thangjigi saroi khangbagi thorom paksana pangthokna khre mioi bada sok panbagi casing hengalakpadagi sathi ba makalgi hui makal kunhumdoi lengakna athing ba thamkhre amasung mini boys football tournament ki quarter final league match sing jiribam da chathari Haujik mapungoi ba Pao tabirasi Election Commission of India na laibak asigi Lok Sabha Mikhal 2024 gi Mikhal gi matam ngarang laukthokre tangkak tare thokna Lok Sabha Mikhal April gi tang 18 dagi hauragani result na June gi tang mari da haidokani masiga loinana Sikkim Orissa Arunachal Pradesh amasung Andhra Pradesh na chingba rajya mari da Vidhan Sabha Mikhal su pangthokani ngarang thangje numit ki nungthilda Chief Election Commissioner Rajiv Kumar na Pao gi mifamda wafam asi laukthokibani Assam gi oina tangkak ahum thokna pangthokadaba Lok Sabha Mikhalda April gi tang 18 da pangthokadaba ahanba phase ki Mikhalda Tezpur Lakhimpur Dibrugarh Jorhat amasung Kaziranga da pangthokani April gi tang 16 da pangthokadaba anisuba phase ki Mikhaldana Nagaon Difu Karimganj Silchar Darang Udalguri da Mikhal pangthokani aduga Megi tang tareta pangthokadaba ahum suba phase ki Mikhaldana Borpeta Kokrajhar Dubri amasung Guwahati Lok Sabha Kendra gi Mikhal sing pangthokani panbajai hojik chaliba Lok Sabha sigi matam lakliba June gi tang 13 ta loiragani World Mitai Council WMC ga khusamna duna kasar gi naidol khunggangda maipak na nga yokpagi project ama paikhatna ba semsa khre WMC gi chairman Haigrujam Nabasyam Assam State Unit ki joint secretary Mutum Kunadon Lakhipur division ki president Wahengba Bidya Sundar secretary Mutum Ranjit amasung publicity secretary Mangal Sana Mutum galoinana Kunjalaima Devi Mutum Joymati Devi amasung WMC gi atei member sing yauna haukiba Mars ki tang 15 irai numit ta chatuna naidol khungang asida nga yokpa amadi faba yonbaga mari leinaba atai hiram kayagi project ama haunana bagi khongjang sangsinkhre kasar gi naidol khungang asigi changkhramayam mukundo kumabam surajit amadi khungang asigi mioi kaya galoinana World Mitai Council ga kusamna duna atai hiram kaya dasu yamna kupna khana naina duna hena chawkhatpa purakna bagi matangda amata oina warepna khre hairi Chahi khudingi pangthok tuna lakpagum kumsi kumjagi lamtai thangjagi saroi khangbagi thorom mahusagi chanabi amasung lining laisol galoinana ngarang kasar Lakhipur khumandasu thorom asi khunja asigi masing yamlaba ima indon sing na saru yaduna pangthokre thajana bigi matungina taibang miyoi bada awana tarakadaba kaya dagi ngakthokna ba khungi ahuba amadi aroibada mai bayauna saroi ngaroi singda chaktha pituna irat thoni jakhi Namo tabang nu magi mafam lang na midang wagi matam da tawai mabu thagong umi maumi kong bi hei ko tan ya ko man Nungairaba Pao lamdam masigi club amadi organization singi damak Yausang Sports Meet ki T-shirt ahongba mamalda adomgi apamba machu amadi adomgi apamba mawongda print taunabagi kudongchaba pizari pre-booking thaba haujare ngasimak booking gi tamak mobile number 7099776812 number asida call natraga WhatsApp tawirago aikhoi gi address Mangang Graphics Silchar Road Pulartol Kasar Assam Ngarang lamtagi tare ni panba lamta thangja ahanba numit asida Uttara Sana Kunungi saroi khangbagi thorom pangthoktuna kummasigi saroi chaktha pituna laibak asigi yaipaba thongni jakhi haina Sana Kunungi publicity poireiton khuman na paudam lakli aduga kumja khudingi pangthoktuna lakpa Sana Kunungi panthong latpagi thorom ngarang nungthil khurai ahongpung kongba sadongpung amasung tera wangthon bipung amadi kakwa lamdai pungda pangthokre thorom asida Sana Kunungi angamathau laifam lakpa
Wangkai lakpa Khabam lakpa amadi Yai school lakpa loinana Maichau sing amai baloisang pena loisang maibi loisang amadi khun gi miam na sarujaki thauramda yeknabadagi ngakthokna ba amadi yeikhai ba thingai ba kya pirak pangamdana ingna chikna panana ba thauni jaki haina pawasina makhatarakle Objek aina lai di mafam je kawalam dai pung ai mafam dani asi sada kunungi panthong lat pagi thoram mathang pangthok pani bada ki khurai ahung pung ani chuda kongbu sokdong pung ahum chuda tera wangthon bipung objek sida gi kawalam dai pung ai di mafam sida aroiba adugumba panthong lat pagi thoram mandu pangthok pagi thoram mandu jujubak kada pangthok ni Miyoi bada sok palalakpagi casing hengalakpadagi sathiba makalgi hui makal kunhomdoi Bharat Laingakna athing batamkhre haukiba jumsa kaisa namita miyamda kudongthiba hanthana-bagi pantamda Rottweiler, Pitbull, Wolf Dogs, Russian Shepherd amadi Mastiffs na chingba hui makal kunhomdoi athing batamkhre Delhi High Court ki yathang amagi matungina expert panel amana wareba silaukibani hiramasigi matangda Department of Animal Husbandry and Dairying na Laibak asigi Chief Secretary singda athingba si thabakoina pangthokpa haunana ba khangan khre haidi Lakhipur online channel asibu yengbiri basingna pawasibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Kasar Borkola PS ki manung chanbada Dolurampur da ngarang thangse namita thokiba magic gari amasung bike ka manga thengsinabagi thodok amada bike thoduna lakiba nupa adu phibam thina sokre Rampur cha bagan manakta thokiba thodok aduda chahi kunma thoigi pintu rai aruba phibamda Borkola Primary Health Center da pukhalaba matung phibam lo silakpadagi Silchar Medical College da amuk pukhi thodok phamda Borkola PS ki SI Noyan Kumar masung mahaki kangbu laktuna yengsin ki haina Silchar dagi phangba pawasina hairi tha sigi tang taruk tagi All Jiribam Sports Association Jiribam na sinduna Jiribam Higher Secondary School ki sanabungda chahi taramdoi makhagi ahanba district level 5A side mini boys football tournament 2023-24 ngarang thangse numita sanakiba ahanba quarter final league match ki ahanba match ta Yawol Club Champanagar amadi CKCB Chingdong Lekai goal amamam chanatuna draw ki ani suba match tana Anandamoy Club Jirighatna Oriental Club Babu Parabo goal mari anida thoiki aduga ahum suba match tana CKCA Chingdong Lekai na KYC Kalinagar bu goal taruk amada maithiba piki match sing asi Aziz Haidar amadi Glory Gonmaina conduct tobiki ngasi gi sanagadaba ahanba match nungthil gi pung ani tapa matamda EYC Chandrapur ka Sunrise Club kadam talaga sanagani ani suba match nungthil gi pung ahumda CKCB Chingdong Lekai amadi Oriental Club Babupara sanagani ahum suba match ta nungthil gi pung mari tapa matamda Yawol Club Sampanagar ka Anandamoy Club Jirighat ka sanagani Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankhat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified
Rompur Part 2 dasu numit khudingi naturopathy gi makal makha layang patap sizinatuna layang pahuzare. Advance booking gi damak mobile number 9706 554 286 natraga 9395 732 456 number asida call tobirugu. Ai na ngasi Dr. Sati jamba da lapat pai na lapat hidiki jumme kham ndo kare ai ming Madam Chandra ai khu ya naam se chahi 3 sure ai asiga lakna jembade ge yoji jamne improve hoire yoji kana bajam bhange Nungairaba pau BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chapa thamjari ngasimag iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago. Aroibada maroiba pau amukhanna Lok Sabha Mikhal tangkak tare thokna April gi tang 18 dagi hauragani result na June gi tang 3 da hidokani WMC ga kusamna duna kasar gi naidol khungangda maipak na nga yokpagi project ma paikhatna ba semsakre kumja asigi oina saroi chakthapi tuna lamtai thangjigi saroi khangbagi thorom paksana pangthokna khre Mioi bada sok panbagi casing hengalakpadagi sathiba makalgi hui makal kunhumdoi lengakna athingba thamkhre amasung mini boys football tournament ki quarter final league match sing jiribamda chathari Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare